ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗꯀꯣ ꯍꯥꯏꯗꯤ ꯒꯋꯥꯒꯤ ꯄꯥꯟꯖꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯦ ꯏꯌꯥꯝꯕ ꯑꯃꯈꯛ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯣꯛꯄ ꯆꯠꯀꯗꯕꯅꯦꯕ ꯏꯌꯥꯔꯄꯣꯔꯠꯇ ꯑꯣꯛꯄ ꯆꯠꯇꯣꯏꯁꯦ ꯄꯨꯡ 4ꯗ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠ ꯆꯠꯄ ꯕꯁꯇꯣ ꯉꯥꯏꯗꯣꯏꯅꯦꯕ ꯈꯨꯁꯥꯗꯤ ꯂꯣꯏꯔꯦ ꯐꯖꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯦ ꯄꯨꯡ 4 ꯍꯥꯏꯕꯅꯦ ꯑꯗꯣ ꯄꯨꯡ 4 ꯇꯥꯕꯗꯤ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯁꯤꯒꯤꯗ ꯈꯥꯝꯗꯣꯏꯅꯦꯕ ꯍꯣꯔꯦꯟ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯁꯦ ꯕꯁ ꯇꯣꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯁꯅꯦꯕ ꯑꯩꯈꯣꯏ ꯏꯟꯖꯤꯟ ꯄꯥꯟꯕ ꯅꯠꯇꯦꯕ ꯁꯤ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯍꯥꯟ ꯑꯩ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯌꯥꯝ ꯐꯖꯕ ꯊꯣꯡ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨ ꯐꯖꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕ ꯍꯣꯔꯦꯟ ꯏꯌꯥꯝꯕꯗꯣ ꯄꯨꯡ 9ꯗ ꯊꯨꯡꯉꯛꯇꯣꯏꯅꯦꯕꯀꯣ ꯄꯨꯡ 9 ꯊꯨꯡꯕꯗꯣ ꯑꯗꯨꯐꯥꯎ ꯉꯥꯏꯕꯗ ꯆꯥꯅꯕ ꯑꯩꯅ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯄꯨꯔꯦ ꯁꯃꯣꯁꯥ ꯌꯥꯎꯔꯦ ꯕꯔꯒꯔ ꯌꯥꯎꯔꯦ खरा पूरे सांगते का चालू करायला ꯍꯣꯔꯦꯟ ꯊꯣꯡ ꯃꯊꯛ ꯍꯥꯏꯗꯤ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏꯒꯤꯗꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯗꯨꯁꯨ ꯎꯠꯂꯛꯀꯦ ꯍꯣꯔꯦꯟ ꯑꯩꯁꯦ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯦꯕꯀꯣ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯦ ꯉꯥꯏꯔꯦ ꯌꯥꯝꯕꯗꯣ ꯄꯨꯡ 9 ꯇꯥꯗꯣꯔꯦꯕꯀꯣ ꯑꯗꯣ ꯌꯧꯔꯛꯑꯅꯤ ꯏꯌꯥꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯇꯥꯡꯗꯤ ꯄꯣꯠ ꯌꯥꯝ ꯇꯥꯡꯉꯦ ꯁꯤꯗ ꯍꯥꯏꯗꯤ इसिंग बोतल का लुपा 85 पीबा सिटी एयरपोर्ट खुदिमक्कीनेबको अदोइसु मपानदनेबा अदु तांगिनाबा आइदो ngairi ngahak leri yorani aduga mayam aido nong nini lebaga suti amutang phangani ba u phangbaga beach ta chatpagi video phajawnga namake ꯑꯩꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯂꯥꯝꯃꯦ ꯕꯤꯔꯌꯥꯅꯤ ꯀꯩꯀꯩ ꯆꯥꯒꯦ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯃꯃꯜꯗꯤ ꯌꯥꯝ ꯇꯥꯡꯉꯦ
Yang wire. Ano ay yamba to? Mado tabak mafam do. Asile kitang sa lalay doon niya ko. Aw da ma tabak to sinaram doon housekeeping na. Housekeeping tabak to doon do mal sinaram mag ay mo. Kem jolin da do. Video siya ay lusin biya sa lusin lagi do ne lamijat pa ka na kitang pajaba jaga ya mari dam namjara ke ko ado masigo ya di good night